अहमक्तुदा तुतु मणिपुर स्टोरी बु ताबिदिबा मिपुम खुलिंगमकपु तुतु मणिपुर स्टोरी गी माइकैदगी खुरुमजरी ngasisu mayamgi damaktani haiduna tutu manipur story na wari anauba amamu puduna laksari wari asibu lithok matamda soikilan kiba natraga miyamna tabda nungairuidaba wahi watasing yaukrabasu mayamna nasani nauni khanduna ngakpiyu haina haisari adudi mayam wari asi tanabagi damakta sem sabiro aisu wari asi parapara mayamna nungainaba mawongda लिथाजरक लगे अखोइना ngasi leiriba taiba ngasida miyoi makalani thokna leiri amana aidi put haiba sase leiramgani haiba thajai makoi asisu akhoi ga punna leiminari bani mi khudingda thengna tabagi wani adubu leidi leiri bani haiba miyoi kanglup amana aidi put haiba sase sungtha he thajade hausi asuk chawkhalaba matam sidabu karai dagi putno haiba miyoi kanglup ama aisu hausi ke aina pankhriba ani suba but yamna thaja gandaba miyoi atugi manungda challamne adubu nongma baruni ki ahinga tuda aingonda thokriba thaudok singa tuna aina hana khanjaramba wakhal pumnama honghallame wari ase ngasi dagi sahi manga muki mamangda ainaga college yam kana tamlingai gi matam gi wari ni aisi aikhoi college ki marakta leiba ren amada aiga khwaidei luna tinajaba maru boina yam sauganba thinganba wangang bukudingi english pakta badum napsava aigi maru laitomba amadi yam ing tapsava amadi butpu yamna thajaganba yamna su kiganba aigi maruk paikhombaga punna ka amada leiminarami numidado ai ngasisu ningsingli numidang wairam tasalakku matamni aigi phone ado pen metuna game ama thawai tana sanarami nanguba minasu apau sadana hojikti kaisarise siridana haiduna amuk aisi yamna kanna noklami tanja aduda aigi yam sauganba yamna su phinganba aduga wangang kudingi english paktabadum napsaba marum laitombana aikhoi ka gi thongado kanna ka khwaira ami aduga thingna amuk aikhoi ka aduda sanglak aga mana yalaga laiba lari khawado aikhoi gi ka aduda leiriba phamung aduda yamna kanna langairami laitomagi mong matawdo ubada aisi game sanarambagado toklaga mangonda kaidorogi itaw adu phingna changla iduna khana sinabaga yawrabo haina hanglammi aduda laitomana this is too much ai khangamdre ai kokse explode tawdore haima adu kaidorogi adu tangdi haibduna nambo nangi इंग्राजी पक्तबदो लोलाई दौसरो अतै नते आई सिदोरे आई एम अबाउट टू डाई मॉर्निंग अंगन बदगी कॉलेज तमु ओजागी बोरिंग लेक्चर अदुदे मु असाइनमेंट लोइबदई एग्जाम एसी मैम से हैंडल तोंगा मरोय आई नीड अ ब्रेक तांजा अदुदा आइगे ख्वाइ लुना तिनजब मरु बोइनाउना आइखोइ कागी वाशरूम अदुदई थोलआगा होइने ऐसु यादरे कोकसे सुमाइसुम तौरदी एखोइ यारो एखोइसु वखलसे खरदी पोथानबा काइदनोमदी कोइरु याबने अदुदैना सुमिने ऐसु कोकसे याद्रबने अदो काइद कोइरुसे हाइनो अदुदा लाइतोमना कोइबदुदी स्मॉल साइज अगांगी वारिनी रियल मैन गोस टू कैंपिंग तो बोइना ससे अदुदा बोइनाउना होइने याइने नुंगबु नुंगाइनी अदो कराइदा तौदनो तौरदी कैंपिंग तौबा याबु मफमबु खंगनब्रो नोइबु नुंगाइगदबा तंजा अदुदा आइना बारुनी हाइना पलम्बी आइना बारुनी पनबा मतमदा आइगी मरुब बोइनाउ लाइतोंबा अमदि पाइखोंबसी तुमिन्ना लैनरमे
ngaihaki matung aigi marup yamna kiganba butpu yamna thajaganba paikhombana aidi baruni to camping tawdoi oyadi yaroi baruni ki jingdo mi dum khara hainabane nupi amagi thawai ama thuesu haine aidi talli chatpa noi chatkesu chalu aidi yaroi haida hairak ame paikhombagi wahayado taraga aina yamna kanna nokammi aduga itaw hawjiki matamdabu kadaidagi thawaino adumba mayam dudi minasum mafamduda camping tawdanaba pangai hajanabagi wane aduda paikhombana ama boire aidi yamna kiji ai yauroi harisini noi tawrugesu tawruso aduda laitomana come on paikhoms sasigedroge nang si nathan lehbasu nongairoi nang si nathan lehraga lonely oyhauni come on man be a man asum tawdana aikoi marisi baruni singda camping tawnabagi wareb launarami paikhombadi tasengna satsi haibasi yasadabani adubu aikoina takmunbadagi yaningda yaribani sengna hairabadi mase aikoina namdana puribani mathangi numitki nungthilgi pung mari makhaimu tasalakpada aikoisi barunigi mathak aikoina camping tawdoriba mafamado yausalami mafamado hek yaubaga aikoisi singarakpagi waga wavre mafam aduda ngaihak famduna leirami tanja aduda aina aigi phone ase aigi pocket tagi lauthoraklaga aigi phone aduda yenglami aina aigi phone aduda yengluba matamdadi aigi phone ase network amata karamdi hai phone sidi network amta kadrene noigidi kabra amta yengune aduda paikhomana aigisu kadine sidi farak tadro horen kamai khoi bebi ka wari sanani sidi paikhombagi wahai singado taraga laitomana kanna nokla ami aduga ho bunna ne wakado eating tawre no worry horen nangi bebi ka kainarani no aiti so se laitomagi wahai ado taraga aikoi mayamasi ngaihak noklami tanja aduda sansenba ahan namana magi san mayamado hoiraga laami aduga sansenba ahan atuna aikhoida yenglakami noibu mafam asida camping tawba laibara aduda aina hoi babung aina kumlami aduda ahan aduna aibu haijau hairakadi mafam asida nakoina camping tawdabanadi fabane mafam ase mahaki mafamni hairamaga ahanado adum singadudagi san mayamado hoidaraga kumthakirami ahanaduki wado tabada aikoi sing ngayak wakalda khanjanarami ngayaki matung paikhombana taredana ahanaduna mafam asi mahakini haramido ado atai kanasu nati but oidoini lao hallasi ayang kisale haida hairami aduda poinauna taningdi nangna morona ma kigangi basina mi ahanaduna pagi tawramine su khangdi horene but thokda tholagane ai tawge yani ai wari sanage kanade tiense khandoknaba tawsi thengrani asum tawdana aikhoisi aikhoina leiga tawriba tienado khandokpa haurambi aduga aikhoina sana thaknaba purak iba mayamdusu sem saba haurambi numidangi pung 9 makhaimu tasalakpa matamni aikhoi mari aikhoina purak iba speaker aduda isai thadoktura ngaihak aikhoi mari si isai sakpana sakwa jagoi sabana saba tawtuna leinarami tanja aduda aikhoi marigi makhona taba nupi amana isai ngangbagi makholama aina tarak ami makhola do hek tabaga aina speaker ado muthalami aduga
Noisu taubra hauji nupi amagi makhonda isai nanglak amado aduda boinauna tade kaidagi nupi makhono nang wakhalna oramni kadai speaker do pirose hairaga boinauna speaker do aingondagi muningarga amu isai ado thaba haurakami aisu nupi ki makholama tagi bado aigi wakhalna oiramnida khalladuna kaya thoina hena khanjaludre aduga amu mayamna isai jagoi tawado aduda yausalami ngayaki matung ekhoi gi speaker ado khanghaudana mutkirami aduda laito mana speaker sidi what happened why lepa aduda boinauna khangdine charge kamu yaudra jaro ngasai di ai full charge tawrakhibanida hairaga speaker aduda yenglami aduga amu charge di aiti yauri kaino kaino mutkrisina hairaga amu speaker aduda makhut aduna phak haina thajalami boinaugi mong matawado uraga ina yare loi khange nangna purakpa speaker bu kaya mathung chadino kanade thengchale tawranu sak tum chathoklasilo hairaga aisi aikhoi gi ten manung aduda parap sanglami aina adumna sangkhibadudadi makhoi ahumsu aigi matung inatuna ten manung aduda parap sanglak ami ten manung aduda aine hek sangbaga aina aikhoina riandagi purak iba sakado thiba horami aduga boinauna hingjang ado haplakami aikhoina sumna tauringai ki matam asida aikhoina ngasai yade haina giba speaker ado mapanda masa matomda isai khongba horakami speaker aduna adumna khonglakba adudadi paikhomana kaino asi speaker se ngasai di yaudaba daine aduga speaker sina mapanda huntugami sina kaigi aduda boinauna o aigi speaker se noina pusalakpaga malure aduga di noidi mapanda huntugami bore adusu ingraba mapansida fare noi loina khanglabani ina noigi natena huntugamba natro aduda ina noklaga nangi speaker ayada basibu kai kana duino yado matamdana yadi yaroidaba matamdana yara isini aduda boinauna ama bore hajiti yaraba natro hairamaga boinausi mahak speaker ado lausaluni haiduna mapanda thokirami tanja aduda boinausi yamna kanna mapandagi laurakami boinauna adumna kanna laurakpadudadi aikhoi ahumsi mapanda yamna thuna thoklami aikhoida mapanda tholakpa matamdadi boinausi leibak makhada famdun leirami aduga mahakki swaradusu yamna thuna holaduna aikhoi gi tena dugi mamang thangbuda leiba uwasaubaduda munna yenglatuna leirami adumna boinauna leirambadudadi aina kanna boinaugi manakta sensinduna boinaubu hukat pirami aduga kadaure boinau kamaina tawrido nangmu sokpro haina hanglami aduda boinauna yamna kina makhon thokpoi thoktaboi makhut ado uwadugi maikai tamna thilami duga asigi umarumsida miyama sangkhre aduda baikhomana taningdiko boinau aisi khara kigalena nangna thoigi ki handoi tawrido ai khangi tawnu tumba patiko aduda boinauna hai sidi nang ki hannaba haibanati sengbagini ne ainu horise asi u maninga sida changkibani thajadraga yengsuno aduda aina senglabra ayenge hairaga aisi udugi maikai tamna changsillamni aduga udugi mana hek yobaga aisi yamna kanna laurami aduga haima leirene sida leirene ai kibana yadre misi ubada hairaga yamna kanna aisi noklami aduga amu sidadi kanam leite nangsu thaktabi ngaurene ha khoi mayamsi kihange ga tawdana adusu my speaker ayada basi mapanda hundumbagi chalo sanglasi cho sak charwasi lam yadre haina
ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯕꯣꯏꯅꯥꯎꯅ "ꯁꯦꯡꯕꯅꯤꯃꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯣꯏꯕꯨ ꯑꯝꯇ ꯊꯥꯖꯧꯒꯗꯧꯔꯒꯦ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕ ꯅꯠꯇꯦ." ꯕꯣꯏꯅꯥꯎꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯥꯔꯒ ꯂꯥꯏꯇꯣꯝꯕꯅ "Shut up, ꯕꯣꯏꯅꯥꯎ. Come on, be a man. Stop doing wathi. ꯆꯥꯛ ꯆꯥꯎꯁꯤꯜꯂꯣ ꯑꯗꯨꯏ ꯁꯔꯨꯛ" ꯍꯥꯏꯔꯒ ꯕꯣꯏꯅꯥꯎꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨꯗ ꯄꯨꯁꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕ ꯏꯕꯥꯅꯤꯁꯨ ꯇꯦꯟ ꯑꯗꯨꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯇꯦꯟ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯕꯣꯏꯅꯥꯎꯅ "ꯏꯇꯥꯎ, ꯅꯣꯏꯕꯨ ꯑꯩꯅ ꯍꯥꯏꯁꯤ ꯑꯁꯦꯡꯕꯅꯦꯃꯤ, ꯑꯩꯕꯨ ꯑꯝꯇ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯔꯒꯦ?" ꯑꯗꯨꯗ ꯑꯩꯅ "ꯇꯥꯅꯤꯡꯗꯦ ꯕꯣꯏꯅꯥꯎ, ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛꯁꯦ ꯆꯥꯎꯁꯦ" ꯍꯥꯏꯔꯒ ꯆꯥꯛꯇꯣ ꯄꯤꯁꯜꯂꯝꯃꯤ꯫ ꯕꯣꯏꯅꯥꯎꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯥꯛ ꯑꯗꯣ ꯆꯥꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯑꯗꯣ ꯆꯥꯕ ꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ "ꯊꯦꯡꯖꯤꯜꯂꯛꯑꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯁꯟꯔꯥꯏꯁ ꯌꯦꯡꯅꯕ" ꯍꯥꯏꯅ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯁꯤ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯏꯅꯥꯎꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯇꯨꯝꯂꯝꯗꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯐꯥꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯈꯟꯇꯣꯛꯇꯨꯅ ꯀꯔꯤꯝꯇ ꯈꯟꯖꯟꯗꯕꯤ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯁꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯁꯤ ꯇꯨꯝꯕꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯏꯅꯥꯎꯁꯨ ꯃꯆꯤꯟꯗ "ꯑꯩꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯅꯤꯃꯤ ꯅꯣꯏꯕꯨ" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯜꯂꯗꯨꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯕꯣꯏꯅꯥꯎꯒꯤ ꯃꯇꯧ ꯑꯗꯣ ꯎꯔꯒ ꯑꯩꯁꯤ ꯉꯥꯏꯍꯥꯛ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯁꯨ ꯇꯨꯝꯊꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯇꯨꯝꯊꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯟꯗ ꯌꯥꯝꯅ ꯇꯞꯅ ꯏꯁꯩ ꯉꯪꯕꯗꯣ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯟ ꯑꯗꯣ ꯇꯥꯔꯛꯄꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯄꯥꯏꯈꯣꯝꯕꯕꯨ ꯍꯧꯗꯣꯛꯂꯛꯑꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯑꯩꯅ ꯍꯧꯗꯣꯛꯂꯛꯄꯗꯒꯤ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯑꯩꯅ "ꯏꯇꯥꯎ, ꯅꯪ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯉꯪꯂꯤꯕꯁꯤ ꯇꯥꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯍꯧꯒꯠꯂꯛꯑꯒ "ꯑꯩꯁꯨ ꯇꯥꯏꯅꯦ, ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯅꯦ?" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯕꯣꯏꯅꯥꯎ ꯑꯃꯗꯤ ꯂꯥꯏꯇꯣꯝꯕꯁꯨ ꯇꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯕꯣꯏꯅꯥꯎꯗꯤ ꯃꯈꯣꯟ ꯑꯗꯣ ꯍꯦꯛ ꯇꯥꯕꯒ "ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯇꯣ, ꯃꯤ ꯑꯃ ꯂꯩꯌꯦꯅ, ꯅꯣꯏꯅ ꯑꯩ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ?" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ "ꯁꯣꯏꯗ꯭ꯔꯦ, ꯁꯤꯗꯤ ꯚꯨꯠꯅꯦ. ꯑꯩꯅ ꯂꯥꯛꯆꯔꯣꯏ ꯍꯥꯏꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯕ ꯇꯥꯔꯦꯗꯣ" ꯍꯥꯏꯅ ꯀꯞꯄꯒ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ "ꯇꯥꯅꯤꯡꯗꯦꯍꯦ, ꯅꯪꯅ ꯃꯔꯣꯟ ꯑꯃ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯦꯄꯥ ꯄꯦꯄꯥ ꯀꯞꯇꯅ, ꯇꯥꯅꯤꯡꯗꯦ, ꯑꯝ ꯇꯨꯃꯤꯟ ꯂꯩꯌꯨ, ꯀꯥꯟꯅꯗꯦ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯀꯅꯥꯅꯣ ꯌꯦꯡꯉꯨꯁꯤ ꯂꯥꯎ. ꯅꯨꯄꯤꯅ ꯏꯁꯩ ꯁꯛꯄ ꯈꯨꯗꯤꯡ ꯚꯨꯠ ꯑꯣꯏꯗꯧ ꯅꯠꯇꯦ. ꯃꯤ ꯑꯇꯩꯁꯨ ꯀꯦꯝꯄꯤꯡ ꯇꯧꯕ ꯂꯥꯛꯑꯝꯒꯅꯤ ꯀꯩꯅꯣ. ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯩ ꯏꯁꯩ ꯁꯛꯄ ꯌꯥꯕ ꯁꯛꯏꯗꯨꯅꯤ, ꯃꯣꯏꯁꯨ ꯁꯛꯏ ꯑꯣꯏꯔꯝꯅꯤ." ꯑꯗꯨꯗ ꯂꯥꯏꯇꯣꯝꯕꯅ "Yeah, you're right man. No but might be a simple nupi singing for fun" ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯥꯏꯈꯣꯝꯕꯒꯤ ꯂꯨꯈꯝꯗꯨꯗ ꯁꯦꯠ ꯁꯦꯠ ꯊꯥꯖꯜꯂꯝꯃꯤ꯫ ꯑꯗꯨꯒ "Come on ꯄꯥꯏꯈꯣꯝꯕ, stop crying. Be a man." ꯑꯩꯈꯣꯏꯁꯤ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯇꯦꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯟ ꯑꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯊꯤꯔꯕ ꯃꯇꯨꯡ ꯑꯩꯅ "ꯇꯣ, ꯑꯁꯤꯒꯤ ꯎ ꯑꯃ ꯂꯩꯔꯤꯁꯤ ꯎꯕ꯭ꯔꯥ? ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯆꯪꯂꯤꯁꯤ, ꯑꯁꯣꯝꯗꯩꯅꯤ ꯇꯨ ꯇꯥꯔꯤꯁꯤ. ꯂꯥꯛꯑꯣ, ꯆꯪꯂꯨꯁꯤ, ꯀꯅꯥꯅꯣ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ." ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ "ꯑꯩꯗꯤ ꯉꯝꯃꯔꯣꯏ. ꯅꯣꯏ ꯆꯪꯒꯦꯁꯨ ꯆꯪꯉꯨ, ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯌꯥꯝꯅꯁꯨ ꯀꯤ. ꯃꯤ ꯑꯣꯏꯒꯦꯔꯥ ꯚꯨꯠ ꯑꯣꯏꯒꯦꯔꯥ ꯑꯩ ꯂꯩꯍꯧꯔꯅꯤ ꯁꯤꯗ." ꯑꯗꯨꯗ ꯑꯩꯅ "ꯇꯥꯅꯤꯡꯗꯦꯀꯣ ꯄꯥꯏꯈꯣꯝꯕ, ꯇꯥꯟꯖꯥ ꯆꯥꯗꯅ ꯌꯥꯝ ꯀꯤꯁꯜꯂꯛꯀꯅꯨ" ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯑꯩꯅ ꯏꯜꯂꯒ ꯈꯣꯏ ꯃꯔꯤꯁꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯑꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯌꯥꯝꯅ ꯄꯪꯆꯥꯎꯃꯛ ꯆꯥꯎꯗꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯋꯥꯜꯅ ꯁꯥꯕ ꯐꯝꯕꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯝꯕꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯂꯒ ꯑꯇꯤꯌꯥꯗ
थोक्लिबा यामना इंगना फजरबा थादुदा येंगलदुना इसै तपना ngangbado aikhoina urami nupi aduna adumna leirambadudadi paikhomana aigi oi thangba khut asida kanna kolakami aduga nakoma pa asida ida ai kibana lore chalsi binoibo ai kimandana mapan khara thokchalabasu male adudaina nangna marona ma cho nakhut kado thadusi yamna hairaktre nupanabu adu kiba hairaga nupi adugi maikai tamna aina sangsillambi aduga amu nupi aduda aina bema kanano nangbo asu thenglaba matam sidabu nathanda kaidorino mafam sida aina hariba mayamado nupi adudi karimata tasanaramde aduga magi isai ngangmam thokpadum nganglaga leirami nupi aduna adumna tawsalakpa adudadi aina amukasu khara kallabna kanano minangbo kidraba sidana thanda leirisi tadro hairisibu tadra minangbo aina sumna kanna haibadudadi handakti nupi ado isai sakpa tokhirami aduga ngaihaki matung mahaki makogado tapna tapna miyoiba mana onthokpa ngamloidaba mawongda onthokla-ami aduga yamna tapna aibura haina hairagami nupi aduna adumna aikhoi miyoibana onthokpa ngamloidaba mawongda onthokla-aga hairakpadudadi aisi ahanboina punsida yamna kiba phaurakami aduga aigi mihun asisu yamna kanna songlakami tanja aduda nupi aduna mahaki mangak ado kharaga amu leithorami nupi aduna adumna tawrakpadudadi aikhoi marisi yamna kanna laurami aduga aikhoina ngasai lakhiba lambi aduda yamna kanna chelami adubu aikhoina selibado aikhoigi ten adugi manak yobudi lairagada amukka hanna nupi aduna leiriba mafam aduda tarakami adudadi aikhoisi amukka henna kiba phawrami aduga aikhoisi amukka su yamna kanna aikhoina ngasai lakhiba lambi aduda chelami adubu aikhoina ngasai lakhiba lambi aduda panakana senjarabasu taawadi nupi aduna leiriba mafam ado adumak taraga leirami asumna aikhoisi hanjan hanjan marira mangara chelami kona thangda aikhoisi khoina panakana selabasu oiraroi haina khalakami aduga aikhoisi senbado leplami aduga ina nupi aduda aikhoi yamna soikhre aikhoina nangbu mafam asida lei habasi थाजरुद्रे अदुगा नंगबुसु अखोइना थावै उसिखिद्रे खोइबोंता ngakpiyo haina aina hairami adumna aina hek haibaga aisi aikhoigi ten aduda tumlambadagi aigi minase khangpa pangtholami aduga yam thuna hawgaladuna phamlaga leirami aina sumna hek hawgalakpaga aigi maruk ahum adusu sapmanana hawgalami aduga aikhoi masinasi yamna munna yengnarami adudaina aibu mangla taipangla khangdrene hairaga aina ukhiba thokiba mayamado loina aigi marupsing aduda tamlammi aduga nga ibadi aigi marupsing adusu aina ukhiba thokiba thawdoksing ado chapmanana moisu ui haina hairakami adudadi aikhoi singaya tumi leinarami aduga aikhoi asi karimata wangangna ruba tawdana rienda yamna thuna hananaba potsai singado loisanarami ngayaki matung aikhoisi yamna thuna singadudagi kumtharami aduga aikhoi mari asi aikhoi gi renki maikai tamna tuna pangnarami numit adudagidi butsungta thajaraptaba aisi barunigi thawtok adudagi thajaba haurami aduga makhoi boina karim kathaina badusu tokirami aduga aigi maru boina hanadi mai mutalaga tumbadum pamjaramare adubu numit adudagidi masu mai tum ngana thalaga tumkhirami aduga aigi maru paikhomba numit adudagidi noiga leiminaba ngamaro noiga leiminaradi aisi sibam labum khangdana sirani hairamaga mayumda oina leikirambe aduga aroibada
ꯑꯩꯒꯤ ꯏꯪꯂꯤꯁ ꯄꯛꯇꯕ ꯑꯗꯨꯝ ꯉꯥꯡꯖꯕ ꯃꯔꯨꯞ ꯂꯥꯏꯇꯣꯝꯕ I see a boat in Baruni, you know, very kiba experience. It was very kiba, but we survived. Haina, mana thengna ba mi khudingi, wai sing ase, hairame. Maya matang asita, ngasigi di wari ase, loishin sare. Mayam na wari ase bu nungai bi batara bati, channel ase busu, support to bi boina, like, share, amadi subscribe, tausin biramo. Adugo wafam amana. ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯄꯥꯍꯟꯅꯤꯡꯕ ꯌꯥꯎꯔꯕꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗ ꯊꯥꯖꯟꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ